Lakhipuronline puthokchaba July ki tang 12 Irai numit ki Khomjinba Pao tabirase Ahanbada maroiba Pao Indian Civil Service ki puarida yanhanba thodokoina IRS officer ama gender change tawkhre Lupa crore kunthra romgi oigadaba yaba tablet Karimganj police na phare Hailakandi ki laisram khun mamang laikaida 32 suba sahitya kirtan pangthokre Silchar Tarapur Part 3 da leiba Ramnagar Lamargram Hari Mandir ngarang sangakre Manipuri Sahitya Parishad Imphalna Krista Kumja lising aniga kunmari gi oina lairik ta pipa sel gi mana phangadaba singi ming lauthokre Jiribam gi tongan ba relief camp singda changjapam lauduna leiriba singda makhatana mateng pangnaragli School singda psychological support cell hangbina ba Desam Jiribam District Council na lenga ki pungning chingsilakli amasung Taranipan Suba State Thangta Championship 2024 Loisin Kre Manamatum Sujen Tokre Hauzik Mapungwiba Pau Tabirase Indian Civil Service ki puarida yanhanba thudogoina Indian Revenue Service IRS officer Telangana Cadre M Anusuya na mahaki gender change tobagi matangda tharakki bawakat adu Union Finance Ministry na ayaba piki bagaloina na Hyderabad ki Central Excise Customs Excise and Service Tax Appellate Tribunal da Joint Commissioner oirambi M Anusuya gi ming Mr M Anukathir Surja haina ming onkhre Nalsa case ki matangda April 2013 gi Supreme Court ki judgment amagi matung ina third gender amana masagi apama matung ina gender change to bagi ayapa piri lising aniga tarahumdoi batch ki IRS officer asi Madras Institute of Technology Chennai gi Electronics and Communication da graduation loisin ki aduga National Law Institute University Bhopal dagi Cyber Law and Cyber Forensic da PG diploma tawkrabani Aron ba pau phangbadagi Karimganj police na Karimganj jila ki mafam amadagi lupa crore kunthra romgi oigadaba yaba tablet lak amaga loinana miyoi ani ngarang pharaba miyoi ani adu Nazmul Hussain amasung Madlib Ali kawi hairi makhoi anina gari gi aron ba chamber amada hairiba potlam sing adu purambani hairi Assam gi CM Dr Himanta Biswa Sharma na mahaki microblogging site X ta thagalakpa pau amada drugs ki mayok ta leptana khongjang changsiliba Assam police pu thagatpa phongdokre Assam ki Saknairaba Aiba Moirengjam Subram na kachaba Sahitya Kirtan Hailakandi jila gi Laisram khun mamang laikaida jinglem na pangthokre Taranithoi suba Sahitya Kirtan adu SCS officer Asem Manina preside tawki aduga Manipuri Sahitya Parishad Assam gi President Ngangom Joy Kumar na Chief Guest aduga Manipuri Sahitya Parishad Assam gi Advisor Ingudam Binod Short Story Society India gi PP Khaidem Kanta Sahitya Academy New Delhi ki Manipuri Language Advisory Board member Koisnam Birola amasung Manipuri Literary and Cultural Forum Tripura ki General Secretary Koisnam Mongol na ikai khumna jaba mithung sing oina sarukjakhi Dais the lengsin ki ba mithung sing na khoiru thaumai chukhatuna thorom haudokhi aduga Saknai raba radio artist Silchar gi Arambam Chandramohan na sayo isai sakhi thauramasibu katpiriba Moirengjam Subram na miyambu haraute amna okhi Matungda Saknairaba Kabi Tahir Sajabam K. Biddaban Hockey Coach Moirangthem Ibomcha Coach Sarit Sarat Amadi Handakta PhD Laurakiba Dr. K. Tamnabu P. Tamduna Haraute Amna Okhi Thauramda Subramna Iba Lairik Sileta Numitaret ni Amasung Khaidem Japan Iba Isai Mayek Chatlabanate Nakhoibu Thadokuna Loinana Subram Giwari Macha Lairik Imadi Charam Jaurakle Amasung Upenas Pisin Haudraba Thesis Anisuba Khutnam Phongdokhi Dr. Usarani Singha amadi Dr. Laisram Rajkumar na lairiki maramda wangangkhi Dr. Kunjalal Jendre Mamna Maharani Kuranga Noenegi Punsiwari ki maramda paper pathokhi Chaklen matungda pangthokiba anisuba session da Kabi amadi aiba kunhumdoina Masana iba saireng wari macha pathokhi Sahitya gi thaurambu aikhoigi oiba mawong da haudoktuna chinglemna bhakti ga loinana pangthokliba sida kirtan katpiriba ahal oiraba aiba Subrambu ngamkhai leitana thagatpa phongdokhi thauramasida Bangladesh ki sangnaraba aiba Khoirom Indrajita Asem Hari Mohan Asem Ima Chaubi Ningsing Sahitya mana lisingani ga kunmari lanthokpagi wafam leiramba du kudongchadaba amana aiba masa thauramda saruk yaba ngamkhidabana mana silanthokide
Silchar Tarapur Part 3 da leiba Ramnagar Lamargram Hari Mandir ngarang sangakre sangabagi thoramaduda Silchar gi MLA Sri Dipayan Chakrabartina achinba thabak laikibana saruk jaba ngamkhide mahaki mahutta Pulok Das BJP Kasar District Executive Member Samol Dev Silchar Block Mandal President Ramkrishna Sinha Member BJP na chingba Miyoi Singh MLA gi mahut sinduna saruk yakhi laisang asi lising amaga chamapan nipumathoi da lingkhat labamatung Kalababu Sarmana Tawul Tawduna Lakhi Matungda Kalababu Sarmagi Macha Singna ngasi phawba mathang Tawul Tawduna Lakhi bana Hauzik Haridas Sarmana Laiki Tawul Tawbiri Hainasu Ramnagar Lamargram Hari Mandir Committee ki Executive Member RK Kiren Sanana Fongdoroki Laisang asi sanana bahona bada tengbang pirakiba Silchar gi MLA Dipayan Chakrabarti amadi Atei Oza Lai Guru Maruk Mapang Imai Ben Kayabu Committee asigi Secretary Krishna Mohan Singhana Thagarpa Fongdoki Ngasi dagi cai marfu mari muk mamangda 1940 da 1941 da aiga Kalababu na mandre se haudo pi kibane adamantam sangna aiga na asum lining license chathar badagi ahan matam more padagi nongmadi shori khuya tanki du matung da aiga gi machanupa aiga Musnana matam sangna mandir sibu kuret loina pubiraki aigana isori khuya tan matung da aigagi machane bahan aiga Haridas sidelaire to aigana ngasi phawba laisang sibu irat puja tawduna sum chatharakli lai bateng da pirek liba pochai na chingba amjum lai gi patasan na chingba singhason amadi loilena lai gi Pijon, adegi produk tauriba Manipur degi lauriba, ade angam ma adegi kangcha ate maung lagi loina raba fajara decoration kaya amsum adung amdaba kaya na chen loina pirak leba mayam punamaku ahag na secretary na hanna thagachari aduna aina sidai swaida lairiba khoigi bamongi khoi bamon nupi sing da bamon nupi sing taret leire aduga khoigi sigi lama sigi khungi khoi mayam tawraga aina holi pala ama takpira kanda aduda khoina sahi ani ahum khoina paisa se khara tawraga donate tawraga 1 lakh ya 1,75,000 mandir si saba matamda khoina donate tawjai Lakhipuronline channel asibu yengbiri basingna pawasibu like amadi share tawbiu amadi hojik phawba channel asibu subscribe tawbidri basingna subscribe tawbiu Manipuri Sahitya Parisad Imphalna Krista Kumja lising anika kunmari ki oina larik ta pipa sel gi mana phanggadaba singi mingrauk thokre larik sing adudi Hanjabam Gokul Sharma gi Premier Thakur nungsibagi ibungo Sri Chaitanya Dev ki punsiwari dharmaga mari leinaba larik ta nongmai kapam jadu singhana kachaba Srimad Paramhangsa Jogendrananda Giri ningsing mana Yengkhom Nilchandra gi drama larik Daku Ningthau Hemchandra da elangvam dinamani sahitya mana ES Sundar gi upanas Humbutra Mathogi Nganu Thangongda Dr. Lamabam Kamal Kabiratna Ningsing Selmana Kasargi Kunjalal Jendremamgi Upenas Laima Pat ki Tharik Thada Dr. Jamini Saitamana Polem Nabachandragi Saktam Machu gi Haiba Naina Wareng Larikta Telem Abir Selgi Mana Piragani Mana Singasi Manipuri Sahitya Parisad Imphalna Lakliba July gi Kunipan ta pangthokadaba Marphuma Pansuba Chahi gi Mifamga Mari Lainana Lanthokani Hairi Jiribam district asida hauzik lanjena duna Jiribam gi tongan mamafam singda lairiba inmate singda loop kayana lanai miyoi sing amadi stress kayana awa ana taraba singda tengbang pirakpa leptri Presbyterian Church of India ki manung chana leiba Barak Mission Presbytery gi Mitei Christian ichilinau singna jumsakaisha namita Jiribam da lairiba relief camp singda poche kaya tengbang kre Tengbang Baduda Reverend T. Sachin Kumar, Reverend Surja Kumar, Reverend N. Binoy Kumar, amasung Singlup ki ahal sing sarugjakhi. Tengbang Khongsarasiga Mari Lenana, Reverend Surja Kumar na asum na phongdokhi. Gi mihu sina laksabani. Kasar gi tongan mafam dagi aduga Jiribam masisu Barak Mission Presbytery gi manung chanba akoi pas lamdo oire.
कसारोंददी अखोइना ताबा पाउसी मिन उदबनी हजिकती मिन उजबसे अखोइ थमो याम नुंगाइजदे सिगुम पाउसे ताबदगी हौरगा अखोइ सिंगुप सिंगदा अमसुंग लानाइगे हाइजबदसु ईश्वरगी मफमदा लेबाग असिदा इंथब पोरकननबा अखोइना तत्तना निजबनी हजिक सिगुम फिवमसि उदा थमो याम सोक्से पीले पीले आंगांसिंग अहन ओइरबसिंग युम कई थादोकना सिगी फिवमदा लेरमबसि थमोइदा साथीना नुंगाइजदे मयामगिदमक्ता तत्तना ईश्वरगी मफमदसु अखोइ हाइजगनी लोइना लोइना मयामदा हाइजनिंगबदु अखोइ बराक मिशन प्रेसबिटरीनसु लमदम मसिदा इरमदम मसिदा लेरिबा लेबाग असिदा थोलिबा थोदोक असिदा अवाना तारिबा इरेचा मयाम इमा इबेल इचिनाव मयामगी अवाबसि अखोइ सरुक जाजरी आइबदो मयामना निंगसिंगबियु मथंगदसु करिगुम्बा दरकार लेबा लेरबदि अखोइगी पास्टर लेरी ओजागा दुमरी तौनरगा दरकार लेबा मतेंग पांगु मथौ ताबो रबसु अखोइना ngamjaba तौननबगी अखोइ आशा तौजरी अखोइना पुजरगलिबा पोसै खरा असि कया यामद्रबसु मयामु नुंसिजै मयामगी अवानादा अखोइसु सरुक याजरी हैबदु उनरबगिदमक्ता पुजरकपनि चिनाव सिंगमसि तरामना लौसिनबियु लोइनाना थमोइदा इंथबा लेबियु नोंम नत्रगा नोंमदि अमंबा लादी मंगान सोइदना लाकनी हाइबा असादुदे अखोइ हिंमिनसि लोइनाना अखोइ अमन अमगी मतेंग मतमसिदा पांगनादुना अनायक अवाना ताबा कांदसु तोंगान तोंगान मजुम मम मोइना लेरमबदु हौजिकते अखोइ मयाम पुन्ना अचौब इमुंग अमोइना लेबिरे बिसे काउदना अमन अमगी मतेंग पांगनसि मयामगी अवाबदा अखोइ सरुक जाजबोइना अमसुंग मयामबु नुंसिजेबदु उत्पोइना चाना थानबा खरासि सरुक जाखिबा रेवरेंड एन बिनोय कुमारना खोंसेट असिगी मतंगदा महाकी ओइबा वाफम फोंदोखि मेगी तांग अहुमदगी इरांग हौरकपदुदगी बराक मिशन प्रेसबिटरीगी मनुंगदा लेरिबा अखोइ मेतै सिंगलुप सिंगदा जामना नुंगाइजदे अखोइ इरेचा सिंग अवा नंग खांगदुना मसा मसागी मयुम कैदा फाव लेबा फंगदना रिलीफ कैम्पदा लेय हाइबसि ताबदा अखोइना तत्तना ईश्वरगी मफमदा थौनिजै अदुगा जिरीबाम अमुक जौसिलक्तुना जिरीबामगी मैतै इचिनिनाव सिंगसु रिलीफ कैम्पदा लेय हाइबसि अखोइ पाव हेक फंगबदगी अखोइ बराक मिशन प्रेसबिटरी सिजाम नुंगाइजदबा अदुना मतम पुमनमक्ता तत्तना ईश्वरगी मफमदा इरांग असि नेमथखिननबा मसा मसागी जुमदा अमुक हनबा जानबा अखोइना ईश्वरदा तत्तना हाइजबनी अदुगा रिलीफ कैम्पदा लेरिबा सिंगसि मतेंग पांगबा दरकार लेई हाइबसि अखोइना खंगे अदुना बराक मिशन प्रेसबिटरीगी मखादा लेइबा अखोइ सिंगलुप सिंगदा अंगम अंगम पुथोकचरे हाइरगा जिरीबामदा लेरिबा रिलीफ कैम्प मंगा अदुगा सोमदा बेग्रा रोमदा लेइबा सिंगसु अखोइना अंगम खरा पिरुसि हाइना गसि अखोइ लाकपनि इहान हानबा ओइना जिरीबाम हायर सेकेंडरीगी रिलीफ कैम्प सिदा अखोइ संगजरकले मथंग मथंग असुम चतखिगनी मयामगिदमक्ता अखोइना मथौ ताबा खुदिंगमक पीबा ngamjade अदुबा अखोइना ngamjaba खरा पुजरकपसि तरामना लौसिनबिगनी हाइना आशा तौजै अदुगा मयामगिदमक्ता अखोइना तत्तना ईश्वरदा थौनिजरी अदुगा अखोइ शास्त्रदा सुमना हाइबि अकप्पसिंगा कमिनौ हराउबसिंगा हराउमिनौ हाइदुना मदुगी मतुंगिना अखोइनासु पुंगनिंग वारिबा अवा अनंग खांगलिबा सिंगी दमक्ता अखोइना तत्तना ईश्वरदा हाइजबनी दरकार लेरबदी तुंगदा अमुकसु मतेंग सोइदना पांगलकनी अदुगा लेबाग असिगी लेंगा कुबिरिबा मरी लेनबा ओजासिंगसु असिगुम्बा इरांग अवा नंग तारिबा सिंग असि अथुबा मतमदा कोक्पीबा जाननबा मखोइना सिनबिबसि अखोइ जामना पामजै लुचिंगबा सिंगी पुनिंगसु सिंगसिनजरी मयामबो ईश्वरना मतम चुपदा लोइना बिबो ओइसनु असि हायरगा लोइसिन तेंबांग खोंसेट असिगा मरी लेनना पास्टर रेवरेंड टी सचिन कुमारना असुमना हाय ngasi akhoi lakchari borak mission presbytery haiduna maitei christian singi magai degi akhoi mafam asida lakchabani akhoi lakpa matam asida soroting bi high school mafam asida su akhoi mafam asida jorok matam asida akhoi na haukiba chahi me gi tang ahum dagi lebak kanglubani gi marakta irang thuna duna madugi maramna mafam asida sedang nu lerakhiba akhoi gi khun kyamro mafam asida leire असिगुमलबा वाना तारा मतमसिदा अखोइनसु अखोइगो माइगैदगी अखोइना ngamjaba mateng kharatang अखोइना
पोचै खरा जेनोक्चब लाक्चबनी अदुगा इरोय लोयबदा अइना अपील अमा तौजनी मदुदी लेंगा की मरुओइबा ऑथोरिटीज सिंगना हारिबा रिलीफ कैम्प असिदा मियेंग चंगसिन बिदुना मखा ताबा मरुओइबा थबक सिंग लखत पियु हाइबसे अइना इरोय लोयबैना अइना हाइजनिंग मदुनी विद्यानगर रिलीफ कैम्प लमताई खुनौदगी लांजेन अदुना लेरखिबी एम रासेना असुमना मियामना मतेंग पांगबिरकपा सिदा थागतचबा फोंदोखी Dasina lebih guna kui Vidyanagar school complex la iba lebih kendu musi guna awana tarba singa ising di mati amadi sakun di awana ta tekna wasu musi akoi di awa ana se tambi duna lembi rakuna yengken biraba hanya le kana tagatari koi acha tha ising bir besmaina habidi asu tanatana koi nama sia akoi di awana kamai tawraga koi di ya iram dam duga mukhanna hanjan bada koi amas toina matiang pangminasi wakan tingkan minasi hado wakan स्कूल सिंगदा साइकोलॉजिकल सपोर्ट सेल हांगबिउ हाइजख्रबसु ngasi phawba laingakna hangbidaba asi laibak thibani haina Jiribam gi Babupara da laiba Democratic Students Alliance of Manipur Desam Jiribam District Council gi office ta ngarang thil pangthoki ba pau gi mifamda Desam Jiribam District Council gi President TH Santosh na phongdokhre mahak na hai chahi asigi January gi tang ahomda Desam na tahi kunithoi mapung pharak pagi pangthoki ba thoramda hojik chathariba illegal immigrants Chinkuki narco terrorist singna makhoi gi political design amagi makhada Manipur gi jelho phurup oiriba mitei gi mathakta landarak pasida lana sigi chaiteng singasi nauriba mahiroi kaya amasung micham mayamda nangle masina naha kaya gi pukning wakal leita daduna aranba lambida chathaki yabagi akiba chaun lei hairaduna Democratic Students Alliance of Manipur Desamna chaliba chahi lisingani kunmari asidagi mahiloi sang kuding makta psychological support cell thambiduna mahiloi singda akhanaba counseling amadi mathau taba psychological support pibinanaba athuba matamda mari leinaba authority amasung leingakna mideng changbiu haire Desamgi haribo foundation de sida oje illegal immigrants Chinkuki narco terrorists singa makhoi political design amagi makhada Manipur asigi yellow group oriba maitai mathakta nadar pasina saitheng kaya amadang nangiba saitheng asi khoi nauna nojriba chahi kaya nojriba satra amasung ba acham lei haiduna desamna chatliba chahi 2024 asigi education institute khudimakta sunsoi soidana physical psychological support cell thambiduna mahiroi singda atanba counseling amagi mathau taba psychological support physical pb duna atumba maikaida lamjing binaba lengakna athuba matamda psychological cell hangbi haina media gi kutangda haijakiba du ngasi phawba district asi oina mari leinaba sing na tasin usinadaba thabakta onthokpirtaba si laibaktibani masi athuba matamda mari leinaba authority sing amasung lengakta miyeng changbi Assam Thangta Association asil langduna Don Bosco Higher Secondary School ki all campus ta chatharakiba Taranipan suba State Thangta Championship 2024 ngarang nini chenba nimita sanaba loiduna manamathum yenthokre Assam gi district Taranithoi gi sanaroi chani ga yangkai nithoi na saruk yakiba championship asida Kasar District Thangta Association na gold 13 silver tara amasung bronze ahum punna medal nifutaruk phangduna team champion aduga Hojai District Thangta Association na gold taranithoi silver ahom amasung bronze ama punna medal taratruk phangduna runners up takhi nipa macha gi best fighter na Bishanath District Thangta Association gi Barak Hazarika na aduga nupi macha gi best fighter na Sonitpur District Thangta Association gi Kajal Basumatari na phangki ahanba anisuba ahomsuba takraba sanaroi singda trophy galoinana certificate amamam khusinakhi mana yenthokpagi thoromda Assam Thangta Association gi President Wahengbam Binoy Kumar Thangta Federation of India gi President Grandmaster Huidrom Prem Kumar Congress Observer Barak Valley Dr. Maimom Santi Kumar
Don Bosco Higher Secondary School Silchar gi principal Reverend Father Surjit Tigana mathang sitna mipam mapu athoiba mitung amasung ikai khomna jaba mitung sing oina daista phamki championship asi pangthokpada marui pa thodang laukiba organizing committee gi chairman Binoy Singha convener K Buddhachandra Singh treasurer L Syamol Kumar amadi atai member sing loinana school asigi principal na sanaba sigi ayaba pibiba gi damak Assam Thangta Association gi president Wahengba Binoy Kumar na thagat pa phongdokhi. Some boys and the girls are selected for 30 National Junior Thangta Championship to be held at Madhya Pradesh on the coming October 5 to 7, and sub-junior and the senior 30 National Championship to be held at Rajasthan. And I believe Thangta too one day will become a sport which will be well known by everyone and many will participate. And it's not only the martial art, but it teaches us so many things. It makes you very, very disciplined person. It helps you to associate with your opponent, not as an enemy, but as a friend. It also encourages you to respect the sporting spirit of everyone. So there are lots of benefits when we participate or when we play any discipline or any sport. All the delegates from the 12 districts and all the participants comprising 252 Thangta artists and sports persons who are going to join the national level Thangta championship in near future. I pray for bright future of all the Thangta sports persons. Though we know that Thangta, the famous indigenous game of Manipur, is now being recognized by Khelo India, but yet to be recognized and yet to get its undisputed pride and place in the Olympic game. With the relentless effort of our Grandmaster Widom Prem Kumar, now this game is gaining its popularity in all over India and all over the world also. But father of the Don Bosco School and the principal of this school, I am very happy to attend in this 18 Assam Thangta Championship. Many thanks. And many thanks, and I am very happy to allow us and grant us this auditorium to perform our such championship. Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin biragu senior consultant
yoga, acupressure and physiotherapy specialist in ortho and neuropain, Dr. S. Chandrababu Singha, Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Kasarasam. Nongmaijing natabada numit khudingi ayuki pung mapandagi numidangi pung teret pawba layengzari. Mobile number 8638078821 Kangan Jabama Healthcare Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma, Chahi Anigi Advanced Diploma, Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad Ki Makhada Course Asi Tambiba Haure Healthcare Ki Field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu tabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingba atenba matamgi oiba course ngi tamaktasu admission haujare SMDEP Civil Hospital Silcharda practical tobagi kudong chabasu thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsinbirabu natraga mobile number 939573245 da pau phaunabiu Aroibada maruiba pau amukhana Indian Civil Service ki puarida yananba thudokoina IRS officer ama gender change tawkhre lupa crore kunthra romgi oigadaba yaba tablet Karimganj police na phare Hailakandigi laisram khun mamang laikaida tarani thoisuba sahitya kirtan pangthokre Silchar Tarapur Part 3 da leiba Ramnagar Lamargram Hari Mandir ngarang sangakre Manipuri Sahitya Parishad Imphalna Krista Kumja Lising Aniga Kunmarigi Oina Larik Tapipa Selgi Mana Pangadaba Singi Ming Lautokre Jiribam gi tongan tongan ba relief camp singda changjapam lauduna reiba singda makhatana mateng pangnaragli School singda psychological support cell hangbina ba Desam Jiribam District Council na lenga ki pungning chingsilagli amasung Taranipan Suba State Thangta Championship 2024 loisin kre manamatum sujen thokre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare